Image Paudam Yang Tabiri Bu Aham Maktada Binitana Taram Noxeri. Paudamasigi Maroiba Pau Pizari. Artificial top football field Sango Sagapagi Tabasi Minister N. Birena Yingsin Kre. Manipur University Working Women's Association Kutre Suba Foundation Day Thoram Pantokre. Loyana SWC Kairakna. South Kosin Bo Om Sinoda Maitiba Pikre. Hozik Mapunga Paulo Birasi. Manipur asi Sanakona Bada Maroina football Masana Dangauja by State Amani Haina Manipur Chief Minister N. Biren Nangasi Langjinga Sobada Sangos Hagaliba artificial top football field Yangsin Bada Pongdokre. CM Namakata Pongdoki Bada Hose Sangos Hagaliba Sanabungasi International Takta Sanabayanaba Sangot Pani artificial top football field asi Hoseki Oina Malengi football Lamda Maming Lairaba Levasinakan Sangonarakli. Manipur dasu asegumba felasi mathau tarakpadagi Manipur gi mafam anida saglakibani makhata nasu ahum mari amagasu lehenbinaba mari lenaba singda proposal tawri masigi manungda singi mafam sing amadi moirang mafam sing dasu thamnaba honari Kumal Lampaki Sports Complex ta floodlight leramlabasu kudong chadaba kharadagi yakidabadu hauziki oina lenga asna amuhana thamnaba honari Athuba matamda men's stadium amadi hockey stadium da floodlight asi lakliba December tha phawagi manungda thamnaba honagani Hojiksi Philips na tawbani aduna masi akhoi moida khoina request tawrisi no yaragadi by December the no loshina bi habini husi mayam no bire pile yam khut loi lore paigi thabak sang si pile ni pile khut padani the pile khut pase yam loisila adagi materials sing yam thunga sai hoji bire khoi blob nung kari kari thongore bol khara lakada bogali adu sigi tha hum matam nei ado moina de khoi da mar thong mun lotion ge hebini Ngarang Senapati District Manung Chanba Maram Circle gi Makhanda Thokiba Thodo adu yamna laibak thiba thodo amani thodo adu athuba matamda marilena basina yengsingadabani haina yathang pikre thodo adu da senariba maraleba miyoi sing phaduna ain gi matungina cherak pigadabani haina khangan kre mi gi yum mai thaba habasi khwaidagi tahoidaba thaba amani thodo adu yengsinaba ahenba security force sing thajin kre ngasigi yengsin khongsa adu da sports minister Letpa Hawke Youth Affairs and Sports ki Makok Thongba official sing amadi lenga ki Makok Thongba official sing su saruk yaki. Manipur University Working Women's Association Muwagi Kuntarelak Suba Foundation Day ki tharong ngasi association sinuna Muwagi office ta pangthokre ngasi ki Muwagi Foundation Day adu da saruk yaki ba Manipur University ki Vice Chancellor Journal Singh na hai Manipur ki nupi sing loriba thodang ngasi thagali Manipur da nupi voter masing helagasu nupi gi sit amakhaktama leibasi angapa phawi nupi sing loriba thodang asi hena mapung phanduna samasa si hena phagana bapun honaduna chakapa samasama oilna ba honaminasi haina su Vice Chancellor Journal Singh na phongdoki Tharamaduda Muwagi founder President Professor KSS Bimola Muwagi President Professor N Aruna amadi Manipur State Women Commission gi hanagi Chairperson Dr. CS Jamini su saruyaki The economic activities at lower level, say ladies market, imam market, women market is quite famous. But when you look at the data, how many women in any state get affected by domestic violence? Domestic violence. I remember in 2006, Manipuri women said that 42% of them were victims of the domestic violence. That is the highest in India. Hakjang Pabana Atoy Belani, Hakjang Panathamnaba Iram Nala Tarutana Thangadabani Haiba Pandamda, Kaksing Wairi, Bamol Parengia Kobeda Leba, Iram Nala Singamadi, Lamtu Seng Bamadi Ujara Tabagi Tora Amangasi Pantokre. Kaksing Wairi Bamol Pareng Development Committee Kaksing Wairi Ward number 2 na singna pangthokiba Iram Nala Lamtu Seng Bamadi Ujara Thabagi Thoramaduda Kaksing Assembly Constituency gi MLA Y Surchandra
Kaksing Municipal Council की Ward Number 2 की Councillor M Uma, Ward Member Ani M Sarat amasung S Rajesh, BJP Kaksing Mandal की President KSI Sauba amadi BJP Kaksing Mandal की Thongmi Singh su saruk yaki. Thauranga Marilena MLA Y Susandana hai Kaksing lamdam asi tarutananba taunama ohenba haiba asi ekoi khudimaki thodang lei. Kaksing na awang nongpa stasingda khwaidagi tarutananba city ama oirakpa amadi Manipuri khwaidagi tarutananba Municipal Council ama oirakpa asi tungkoina adumak oinaba ekoi khudimakna honaminagadabani. Kaksing gi miyang gi suba nombagi chatnalon work culture ama leibana ekhoina tarutananbagi mana kya phangba ngamlibani. Kaksing gi leiriba lekai pareng singsu luba nanba amasung phajaba tanagadabani. Mahaki maikaidagi su Kaksing asi Manipur gi leiriba Assembly Constituency humpugi manungda khwaidagi hena senggot sagatpa sakhatpada mangjin thaba Assembly Constituency ama oiduna adum leinaba honakigani. Miyamnasu thabak tobada puksel sengna thabak tobiyu miyamnabu puksel sengna thabak tobirabadi mahaki maikaidagi pangbe aba mateng punamak pangani hainasu phongdokhi. Ana akoi masen nusina amaga nusina puksel pojel tinan akoi thabak tobinaba ali awat apa mengkan abase akoi kona betai akoi purum suana ekta sarkar semo po ha oya pote atai kendra no oyi se kalsina Mangjin Thana, Lamjin Yang Silje, akoi masen amaga mating pangnaba, akoi unity, akoi work culture, thamuk suliba, aduna ningas kasi masin matariba. English ngani tara tereki angan basarutagi stasida BJP na lusing balengak lakpadagi journalist fraternity yauna mipum khudingi nungayai panabagi scheme sing paikhali haina Information and Public Relations Minister Sri T.S. Biswajit nangasi ayu Minister ki Secretary Office ki Conference Hall da Permission da phongdokre Minister na makha taraduna media ki miyoi singi welfare scheme sing Department of Information and Public Relations Government of Manipur khutang da All Manipur Working Journalists Union Editors Guild Manipur amasung Manipur Hill Journalists Union ga collaboration tawraga paikhatpani ikui kuidringai mamangda journalist pension scheme gi fund mismanagement tawre haiba media reporting adugi matangda minister na haikibada Manipur Working Journalist Pension Rule English example moda tarukta introduce tawduna pensioner thagi lupa lising ama amadi pensioner gi family member gi lupa sanga da lepkibani English ngani tara mari da pension amount asi lupa lising mari amasung lising ani da mu revise tawki hauze pensioner kun thagi pension phangli makoi manungda nipana thabaktagi potharaba pensioner ni amasung tarani thoina family pensioner singni Manipur Working Journalist Pension Scheme gi makhada DIPR na journalist pensioner sing gi sempam hengatnaba thabak sangsilli pension scheme ase hodokhibadagi hauzik pawada pension pibada lupa lakh nipu manga lising kuntrong doi sam nipu mathoi sina khre amadi pension fan account ta lupa lakh kun tarani thoi lising kun tare samri humdra pan daspek mapan manga leiri amadi officer leiri ba record ki matungina fan sing lana sina khiba leite hairaduna stakeholders singna media fraternity gi apanaboidamak amato oina thabak tomenaba appeal tawki ngasigi pawin phamaduda Information and Public Relations ki Director Ais Balkrishna amasung Assistant Publicity Officer Press Kumari Tensubam Sangita Susar Yaki Istirasigi Cooperative Societies ki Registrar Robert Singh Khetrimayum na high kre cooperative ki thabak karamba society na hena tawribage haibadu yengsinba horagani thabak tawdaba sing kathatuna atai thabak tawninga miyoi singda nauna society semanduna cooperative ki kanaba sing phangalagani wapamasi ngasi Institute of Cooperative Management ICM Lamphel Pata developing PACs into multi-purpose societies haiba hiramda numi humni subna thathagadaba tharamda saruk yaraduna registrar Robert Singh Khetrimayumna phongdokibani mana makata kibada cooperative haibasi karino haibadu ekoi punna khangminaba mathau tai cooperative movement sapnaba punna honaminasi hainasu registrar na phongdokki Tharamaduda ICM ki Director Dr. N. Ranjana amadi Horticulture and Soil Conservation Additional Director Hijam Bisesor Su Yaki Ngarang September ki tang 13 ki nungthil pung 2 minute purom satpada Additional SP NAP Manipur TS Brinda na lusingba team amana Kaksing Lamkhai area da search operation sathabada Morerom dagi lakpa Mahindra Bolero number na MN03P1511 dagi Malayung Kethel da lupa crore 100 rongi oigadaba
निसागी पोलमसिंग फागत पंगमख्रे ngasi First Manipur Rifles ki complex ta pangthokpa pawgi maphamda naw ki SP Basuna hai ngarang nungthil naw ki team asina asa o sing check tobada more rom dagi Mahindra Bolero thoraga mioy ama lakpadagi check tobada nisagi polam sing adu gari tharoli ba mioy aduga punna phagatkibani pharaba mioy adugi maming Khaikholun Mate Jai Kuntra Mari Apokpa Jangkhojang Mate Tenopal Village ki air camp manaktagi ni Khaikholun dagi phagalaba nisagi polam sing adudi KG Marpur Lumba W White Tablet Lak Nipan Heroin number 4 KG Ohuni Hainasu SP Namakata Rakli Additional SP NAPO CNAV Chandra Kumar and 18 AR Major Sri Chandra Sekhar. This combined team has arrested one person, namely Khaikholun Mate, 34 years, of Tenupal district. He was arrested by this combined team from Bongyang village, and from him we recovered 8 lakhs WI tablets, 3 kg heroin powder, and 1 Bolero vehicle. In this regard, a case has been registered at NAB and investigation is going on. Ngarang ayu pung tara makai tabadwaida More Police Station gi nakanda Tata DI amadagi mobile phone ama lut tawi haina paw ma phangbadagi More Police ki OC Lekhoha Wi-Fi SI Kamintang amadi ASI zone luchingba team ahumna More town manungda sin thungna satuna thiba humbagi thabak thabada More Bazar area dagi nungthil gi matamda juvenile oiba mioy ama phagatpa ngamki thodo adugi matangda Tenopal gi SP TS Bikramjit Singhana phongdokhibada hairiba mioy aduda tathakiba interrogation gi matung inna mahakna haukiba numit kharani asida More gi dalpati amadi atopa mafam kharadagi nan Manipuri singdagi sen kharadi mulli hairi mioy adu nisha saba mioy oiramki Pagalaba juvenile adu check tobada masada toigan amadi mahakna ngarang pung 10 aduaida Tata DI driver dagi munkiba mobile adu su masadagi recover tawki tungda juvenile oibada juvenile police officer More Police Station da kusinakre mahakna makhatana appeal tawkibada karigumba miyamda kihan khanganduna amadi namduna sen munbagi thabak satharakpa taragadi khudakta police station da report tobiyu hairi detain tawriba mi asi drug addict, drug abuser oirongki, amsung juvenile oirongki. Magi masadagi toigan ama phangki, makhata na thijan hunjanbada khangwangki madudi mana haiba toigan asi sinaraga past few instances tasu nungdanggi matamda kihanlaga isa lorumba instance ama hani thengki. Haiba yesi koigi juvenile oibanina juvenile police officer gi kuthang koi sinare Ngarang numidang pung 3:30 tarakpa duaida More College mayada nipum de Suba San Rifles ki Major Rajit na luchingba team amana Imphal dagi More tamna sanglakpa Maruti Benz registration number MN01G5786 ta Myanmar gi Mon State dagi Jalin Nang alias Abdullah dagi fake Aadhaar card ama paiduna sanglakpada phagat pangamki Tungda nipum de Suba San Rifles na sathakiba interrogation gi matung ina Ben adubu thorakpa driver Abdul Rahmana Jalin Nang gi Aadhaar card adu mahakna sabibani hairi makhata na gari aduda check tobada lupa lakh 3 makhairom phagat pangamki phagatliba seladu lilongdagi Muhammad Nasir Ahmad koba mioy amana More gi ward number 5 te leiba Muhammad Hanif Ahmad amadi Muhammad Hafizuddin da piramu haina haibadagi More ward number 5 te leiba Muslim mioy anisu phagatki Seladu kari maram gino hangbada pakhum manadabana anti-national activities oirangani haiduna mioy ani dusu phagatki loyana Myanmar gi Mon State gi Jalin Nang Uttar Pradesh gi Dioban amadi Saranpur hari mafam asta Islamic studies tambagi satpani hairi loyana tambalora matung mahak More da leiba Said Ali koba mioy amada khusina naba purakpani haibadagi Said Ali hariba nupa sisu Myanmar gi Rohingya adu illegally puthok pusin tobagi case ta Chennai haina phagatki Pagalaba mioy sing adu makhataba investigation ni damakta More Police Station da kusinakre Thoubal district ki Khongjom Sol Village Talaiba Slowland Public School ki boarding dagi class 12 ki mahiroi nipu taret chanthokre hairi thodo asigi matangda school aduda sangsiluba khoi paumida school ki founder principal and Babulina hai ngasi ayuki physical training tongnabagi dama ayupung mari tabada Pakhangba block da leiba mahiroi sing adu hodoknaba sanglubada mahiroi khara khak leiramba natana mahiroi nipu taret leiram kidabani Mahiroi sing adu ngasi ayu angan ba pung 32 minute mangarom tabada school dagi thokibani haiba khanglakibani
mahiroi-sing adu school gi anakpada leiramgadra haina thinaki amadi school authority na mahiroi-sing adu lamba yaba mafamsingda thiki makhoi soidana school da halakani mamangda school dagi chenkhiba mahiroi-sing su aduma halakiba lei aduna police da su pau pidana laikibani haina phondorakhi mangkiba mahiroi-sing gi mamang pasina phondorakpada school authority na mahiroi niputaret pulap mangkraga police da missing report phaba pidaba haiba se yaningde school authority da masa sing sinarga authority na section na senabidabagi mami ama sauna tai haina su phongdoknarakhi mangkiba mahiroi sing adu manungda mahiroi kunthra mathoi amadi ngasi numidang wairam pung 5:45 rom tabada langathel langam sing manakda leiramle hairi mahiroi tara tarukna Pundrai da leirambadagi angang sing adu punna child welfare committee Thaubalda khusinakre hairi Jharkhand da pangthokpa miyamgi meeting amada Union Home Minister Amit Shah na haiki Prime Minister Narendra Modi na article song humdra lokhokiba sina Jammu and Kashmir si India ge saru amani haiba Pakistan da utle BJP gi president oiriba Minister Shah na haikibada Maharashtra Jharkhand amasung Haryana gi miyamda Congress leader Rahul Gandhi na article song humdra gi matang da mahaki apam phondokadabani state ahum asigi assembly mikal sing pangthokadaba leirabani state capital Ranchi dagi kilometer 250 lapa Jamtara da pangthokpa public meeting amada Home Minister Amit Shah na BJP gi Johar Jan Ashirwad Yatra hodoki tharamadu da Chief Minister Raghuvar Das Union Tribal Affairs Minister Arjun Munda amasung Jharkhand da BJP gi in charge oiriba Bihar gi Chief Minister Nanda Kishore Yadav su saruk yaki Amit Shah na makatana haikibada Jharkhand bu Bihar dai khaidoklaga state amo henkibadu Atal Bihari Vajpayee na lusingba NDA government ani sahi kya miyam ya pambadu Congress na kuina pidana lakhibani Sadabagi pauda District Sports Association Kaksing na sinduna Association se playground thariba 18 KSS Lehau Devi Memorial Super Division Football League ki ngasi sanakiba match da SWC Kairak na Sau Kaksing Mupanjal Om Sinoda Maithiba Pikre SWC Kairak ki Panjan Singadu KS Vikas na match ki minute 85 da aduga N Michael na minute 38 amadi 38 sanki Russia gi Ekataranbag to thariba World Championship da India gi boxer Amit Pangal medal amadi choidina phanglagani KG Yankhin Thoi Kanupta SN gold medalist Amit Pangal na Philippines ke boxer Carlo Palambu Mariamada Maithiba piduna semi final sankre Haryana dagi boxer Amit Pangal na Kazakhstan ke second Bibosinov da semi final da thengnaragani Bibosinov na Armenia ke European gold medalist Artur Hovnissyan gasu quarter final da Maithiba pikibani Hojarabada Marapa Mukana Thamjari Artificial Turf Football Field Sema Sagapagi Thabal Chief Minister N. Birena Yengsinkre Manipur University Working Women's Association ki Kutre Suba Foundation Day Thoram Pangthokre Loyana SWC Kairakna Sau Kaksing Bo Ahum Sinoda Maithiba Pikre Ngasi di Paudam Pijaba Matang Solution Jare Miyeng Tabiri Basingbu Lumjari